पाउजदे यंपम ओइबमर ओइबा पाउ खरा अपडेट तौजरी रिक्रूटमेंट की रिजल्ट कोड ऑफ कंडक्ट लाक्ट्रिंग ममांगदा अथुबदा हाइदोपियु रोनेल कोमजा लिसिंग अनि तरागा मपंदा पांगथोकिबा तरासुबा अमसुंग तरागा मथोइसुबा आईआरवी की राइफल मेल बाइबा पोस्ट रिजल्ट अथुबदा हाइदोपियु लोइना जमानदरगी बाइबा पोस्ट पांगथोक्तना लैरिबा अथुबा मतमदा पांगथोकनाबा मतम लेपियु हाइना सेम मिनिस्टर एन बिरेन की बांगरोड मेमोरेंडम पिसननबा कैंडिडेट सिंह थोमजनग्रे ngase memorandum present ba lakiba candidate sing adu ba Imphal West District Police के SP Dr. S Ibom Sandalu sing ba police team amuna putorak la kaisampat lairimbi community hold up na wari sanaki ngase khongjang lo sing adu ki president W Ronel na pawmi sing da phongdor ki ba zamandar lo na ba sahi asigi me thagi home written test ke result hai dokla ba matung ngasi pawa baiba ki thabak amata baikatan da lairi matam asuk kuira ba pawba laikan tumin da laisen bayaning de hauzik mikhal laksil laklabin the code of conduct susana raklagane Code of Conduct sana dringi mamang asida athuba matamda bhaiba posi bangthok pidon recruitment ke result athuba matamda haithopio IK AFC Women Asian Cup 2022 Manipur ki mapal khalakle All India Football Federation na Asian Football Confederation Women Asian Cup 2022 da saruk yana da banastan senior women team ge preparatory coaching camp ki namak Manipur ki sanarui mapal kaurakle Sahiya se ki September tara dagi lising ani kuni thoi ki January tara ka mapan phauba exposure zone camp jathagane Manipur ki national senior women team ki preparatory camp ki damak khalak laba sanaroi singa tadi maibam linthoi ngambi debi ngangbam sweety debi sorakebam ranjana chanu wangkem linthoi ngambi debi hemam selki debi martina thoksom dangmei grace Kridina debi thongnaucham amadi ilangbam panthoi chanu ne Singdai area the government officer kya puthokna phone lagani CA Koki Youth Organization Singdai ki jaga the government officer kya puthokna ba mafam asigi education sector da ahong ba purukna ba ki pandam da Singdai area Koki Youth Organization sindana mafam asigi civil service examination thaga da ba mairo singdaba thama sa thaga da ba coaching class nga sidagi Singdai UJB school da hawdokre Ngasi ki thormadu da church leader sing sep sing amsung CAKYO ki executive sing saru ki ake thormasi ki mari aina da Singdai area da Koki Youth Organization ki general secretary Bawi fi khongsai na hai hojik malem ki oiba competition ki lamda ahong ba kya lag leba asita Singdai area ki mhauri sing su saru ki aba ngamna ba ki pandam da coaching class hasi hau dok pani aire maka tarak ba atop pau amadana Hindi lolbo India ki official language oi ki ban met ning sing laduna Hindi divas thoram pang dokre Hindi Lunbo India की official language कोई के बन बैठने सिंगला दुने हिंदी दिवस थरम DM College campus ते लेबा Hindi Teachers Training Institute पांग तोकरे थरम बदे Education Minister S Rajena फंगदो की बदा Manipuri लोन की मयक असी मितई मयक है कि मोत Manipuri मयक है न खंगदा बदे मयक असी स्टेट से की बिपुंग खुदिंग ने हेन तमनिंग बकी अपाम बलाई गने Hindi ने India की official language कोई की बन बैठ अदुबो नेंसिंग दने हिंदी लोन चावखना बकी पांदम दा पांग तोक थरम बदे Education Minister न मखा तारा दुना हाई Hindi hai balol asi India ki odi yamna baru ibalol amani India da ditangai fatan lol asi hai taba yade Hindi khaktan tan atop lon singchu khangjin ba mathau tai Manipur lai riba tribal sing lon sing school syllabus ta hapna high school ki thak phawat thaman ge hai page ma ke apam ba phongdo ke Manipur ki official language ambori ba Manipuri lol amsum bitai mek chawkhana ba center dage an installment oi lupa crore taragani pan kai thoragle Education Department hantak lau ki ba primary amsum graduate oja sing jauna tongan tongan ba Bosing result su September tada I don't know what ragani IK. Free hand the low not bagi thorak liba notification asi M suna haksin the low bagaloin da janing the fang thorakle. Manipur University ki makata liba Manipur ki tongan tongan ba college sing saliba session lising ani kun mathoi. Koni thoya sigi first semester tamnan ba admission ki fee hana thagi amasung mamang sahi sing dagi hena. Thorak liba notification asi all Manipur students union M suna haksin the low bagaloin da janing the fang thorakle. Serola sin makata na high academic session Lisingani kun kumna thoi gi chu admission tawpa madam da tongan ba makhal gi fee lo ki bising adusu covid license na baram oidon online class tawba na tana sin na ki drabani aire makhadan haujik lamdam da covid laina license na piri awaba kaya si Manipur University Amazon College Authority ne yangsin bidan akhana ba thaba pai kat biduna admission fee asi antana lokna da khona biu aina serola sin makha tarakle haujik lisingani kun ma thoi koni thoi academic session asi admission fee hengkan loba gi thorak liba Notification asi bajaning taba fangduk tana college administrative block shutdown tawriba asi college authority na taraina lafum thok te amasung bhairoi amasung imung manung da thengna riba awa ba asi kokna ra bathabak pai khat piu and all Manipur students union athadorok ba cherol tun makata na fangdorok le
Madagasida mala yu ngaubini atubada sengdoktrabadi laikaina lorokpo waripta malana yajagadabani maira paibe. Hairoge sigi MLA da lambi thong fatabagi hanglubada phubire lokap yaure haina media gi thong dawa kalibe. Okhong sang mamak laikaidagi laikha mala sahini fukamanga mapuroiba pabungcha asi nupi khunaibo singthabi yu thakpi yu ngaubini. Nupi sing namabu khuthagi besu leite police namabu lokap ta thangkiba dosu local MLA masong. Maina pai bisinga hiram amada da mari leina de thaudok adugi matang da malana laikai miam da athoba da chengdorak trabade laikai na lorpo warip da malana ya jaga da bani aranga si ukong sang ki pipun changda bangthok ba pau gi mifam amada ukong sang pamak laikai ward number 7 gi maira pai bisinga secretary thangjam sanoina phungdokre maira pai bi gi secretary asina makhata na hai thaudok adugi marik chumba wafam thamladuna ai tha asigi taraga mathoida ukong sang pamak laikai ward number 7 gi maira pai bisinga gi hoiba Mifama mabhag masap ng namayra pai bising ki secretary mo na sinke. Mifama to political party amata gamari lain de sumda gi thau pu basing ari ano sinana pa made anoba sangle lama sabi kanana ba ko mifam ne. Hairo ge sige MLA Dr. Thoksum Radhe Syamsu ukong sangda lagi hai pa pauta badage. Maya pai bising sa ko thorang gi mifam ne hak jabiu an MLA da hajra ga mifam du da saru ya han ke. Mifama to lo chalam dai da mala hai be pi esna yu ngawra ka dais da famle ba MLA tamna. Sensen kira ka kuchong na ba han ching na ching ba tawum thok ta ba thawong sing tawbu ta na taba ya da ba wangang kya sin du lau khong du na laiki madu tawdana ba hairu ba sing da su onsel laga nakpai na ngang bri ja pa ai na ngang bri kari gi jaroi doi bano sin pe na ba ngang gani abna sing ba wai wata kaya ngang salak pa miyam na ta na ki ba ngak tane nobi sing adu na mala yu ngaur ga ni sa sa na re ai ba khang ba de ma bo them na puthoki aduga madung MLA Radhe Syamsu maira pai bising ki sangden sagan hena tha jaw piram laga jum da han kre MLA han khraba matung da malana bayum dagi amu hana thorak la kamaira pai bising da onsin dura akampet sin adun law khong la laike manang nak pada leiba police sing na them da ju yum changkhira na bahai da phawba malana yakhide tanja du da malana mirak da sense lagla ka thangjam pramila ko binupi amu bo masam par ka nam thora ka phobi bane aduga malana media da oida pada ba kya hajin dun MLA da wakat par tabi de abana singba wafam kya thamlak pa asi laibak thibane aire makhatarak ba atopa pau amadana Agasta Westland scam da zena kiba Rajiv Saxena bank senza thumja kamari daina idina fare Agasta Westland offer scam ge acquisition wariba Rajiv Saxena bank kamari laina ba senza thumja da zena haba maralda enforcement directorate amuk na amuk khana fagat kre ana agency asi awang bathaki pawgeli khul amana fangdorakle Rajiv Saxena asi Moser Weher Bank fraud case tu senaba dagi tina fagat tu uang pang catarura bamione case tu da ratun puri su agency asina fagat kibane sel tumlana sin nabag mari lainana hiram sing tijeliba agency asig statement matungina saksena na mahaki asoba karbar adu dubai dagi chalai khiba kaloina hawala operator am oina su tabak torami aire mahaki matrix group fina khangnaba mahaki company adu ki khudong chabalu tuna bahagna Agasta Westland Choppers kam of Moser Weher Bank fraud case to Senator Maral Cameron Blanc Jakiba Misani Ire. Center Bureau of Investigation CBI Lakur Kiba FIR Amada Jumpa Waraka Mahana Senja Tumjaga Marilena Satakiba. Tabak Singatuki Matak then Enforcement Director in the Kumnatijan Bahura Kibane. CBI Namaki Matak the FIR Amulakotun Bahura Kiba Atusu. Central Bank of India Investigation Agency to complaint or Padagini Ire. Moser Weir India Limited Amasung Masiki Director Singna Mahaki Matakta Criminal Conspiracy forgery amadi tongan ba criminal misconduct kamari lain na complaint thangal kibane Mara Central Bank of India da nam thak tu rupa crore 354.51 ke sanpam amusulana se nakhi aire Rajiv Saxena na tongan ba bank sing dagi Moser Weir India Limited kiming da loan oina lupa crore 7979.30 ke sanpam laura pa matungda aran bamong da sin nakhi pigi mathak ta loan adugi atopa sanpam kharan Hindustan Power Group haina khangnaba Ratun Puri na chalaiba group asi ki tongan ba company sing da sanpham sing adu transfer toron bagi thawdok sing su lairi an enforcement directorate na mamangda phongdokiba statement amada palle baragasi da housing hak ki mamangda phangkiba pauda ngasi manipur da covid-19 na mioi chani kunthra mathoi positive boy ba thengna kre loina na laisat asidagi mi home laikidre ngasi laikida ba makhoi home asi tharaga covid-19 ni sen kiba manipur ge apun ba masing lising amaga chani pan taramanga yaukre Arwebe the content sing asik maru iba pau khal asiba pau dam jariba marba local news YouTube channel amadi Facebook page asidagi yengbiri po panamak pathaga jari channel asina tumda kanara badi subscribe to video na subscribe to biru maloina na like and share to busuka obi ganu namak po amukana thaga jari